Image Paodam Tabiri Pai Punamapu, Taram Noxabagalena from Jari. Masigi Maru Pauda. Republic Day gi Mass Pass Competition gi Manamatum Yentokre. Loinana, Nasi Citizenship Amendment Bill 2016 gi Mayokta protest Satanaki. Mapunga Paumuk Pizari. Ngarang pangthokhiba humudra suba Republic Day gi thauramgi makha chatharakpa oina ngase first MR gi ground da pangthokpa thauram amada ngarang gi mass pass gi tongan ba category da saruk yakhiba makong mathang ahum suba takraba contingent sing band party cultural troupe get in construction W display tokhiba singda manamatum pibaga loinana special prize kyasu yenthokre ngasi gi thauram aduda Manipur gi governor Dr Nazma Heptulana chief guest oibaga loinana Manipur gi CM N Biren, Deputy CM Y Joy Kumar, CAF and PD Minister Karam Shyam amadi atay lusing kaya susar yaki. Manamatum yenthokpagi thaurangi mangoinana tungan ba jati kanglum na saruk yaba cultural dance competition pangthokki amadi tungan ba district agi khangatlaba tribal village chief singda blanket biduna ikai khomnaki. Loinana Manipur Police, Women Police amadi Assam Rifles ki apunba band team amana band retreat su pangthokhi. Ngarangi mass pass category gi uniform contingent da BSF amadi CRPF male contingent na first taki, Mahila contingent na CRPF female contingent na first, NCC group da 14 Battalion NCC senior boys and girls school contingent da Manipur Public School, National Sports Academy boys Poiro Khongjil High School ahumna first band party da Assam Rifles band first taki display category gi cultural troupe da Wi-Fi cultural troupe na first aduga get construction da na forest department amadi W display da relief and disaster management SDRF na first taki special prize Fangkarba Singh gi manungda first battalion Manipur Rifles Imphal gi commandant director IPR Manipur chief engineer PWD chief engineer PICD managing director MSPDCL commissioner IMC parade commander AD MPTC Pangai na chingba kaya yauri to bring up community policing and good grievances among the BDF and public in the state of Manipur haiba wakalonda Thawal District BDF Welfare Association na sinduna Manipur gi apunba BDF singgi oiba chahi gi mifama mangase Thawal Mela Ground gi mipun sangda pangthokre thoramadu da chief guest oina saruk yakiba Thawal gi SPS Gautam na haiki BDF singna lamdamasigi state policy singda chobam mateng pangduna law and order ngakpada choba thodang lauri BDF sing police ki saruk amani aduga uniform set pa form ama oibagi chauthok saba adu phawgadabani police na leiriba ase miyamgini aduga BDF singi ase award apa tanabada miyamda sokloidaba mawongda tanasi aduga court ta chalaga mateng lausi SP ama oina BDF singna phangba yaba makhaidi phangana ba honagani aduga lenga ki oina policy leitaba adudi taluba yaroi aduga ngakta lana ubasu langani aduga BDF singna tawba yaba amadi yadaba sing munna khangminasi All Manipur BDF Association gi thaupuba singna BDF na hauji mayoknariba awaba khudong chadaba kaya palladuna lenga ki pukning chingsinki BDF singi kusumal matamga chanaba mawongda pinaba lengang na honabiyu aduga BDF singi miyoibani aduga BDF singna su law and order ngakpada tawraidaba sing adu khangna duty tawse haiba wafam sing phongdonaki thauromaduga mari leinana Thawal amasung Kakching district ki leikhidraba BDF taruki imong manungda achamba khudolsu tamki Kakching district ki manung channa Kakching Khunau Thingnam Ningthau Lekai de leiba Surbala weaving unit ki ahanba annual day celebration ngasi unit asigi Sinsangda pangthokre aduga tharomaduda district handloom and textiles office Chandel gi project manager handloom M Sarachandra Singna chief guest
Kakching Khunau Municipal Council gi Chairperson Khumukcham Ongbi Laima Devina President aduga Kakching Khunau Municipal Council asigi Ward number 9 gi Councillor Khumukcham Radhamani Devi District Handloom and Textiles Office Kakching gi Project Manager Handloom L Modu Singh amasung Panthoibi Manipur Emporium Imphal gi Manager TH Ravi Singhna Guest of Honor oiki. CPIM AAP NCP RSP aduga PRJDS aduga BSP amadi FB na sinduna ngasi Imphal gi Irabot Bhavanda CAB gi matangda protest meeting ama pangthokre. Meeting asida saruk yakiba CPI gi MP Comrade di Rajana haiki hojik lengak pairiba Narendra Modi na luchingba lengak ase rule amagi makhada leiba lengak natre aduga BJP haiba party ase lairaba singbu namthaduna ina kunba kayabu support tauba party ni Lok Sabha da pass taukiba CAB 2016 asibo Kangluk kharagi apambada semba bill ni aduga bill asigi mayokta leiduna Rajya Sabha da pass taudanaba honagadani. Hindu haiba lining asina khwaidagi asengba lining ni aduga India haibasi Hindu khaktagi oigadabani haiduna leiriba RSS ki political output oiriba BJP na India gi fajaraba constitution kayabu khongauna ba se laibak thibani mahana makata na haiki nupi singi kana ba madi safagada ba thabak kaya tawgani haiduna chinda lawba natana ngasi fawbada kari tawba yawrobage haina BJP da hangba matam oire aduga jandan account hangduna lupa lakh taraga manga hablakani haikiba adu lupa tara manga changlakpa mi yawrabra haina hangladuna ngahak ki ngangduna miyamda ut chairiba asi aikhoina sum yengduna leikigadra aduga India gi constitution kange harabadi BJP gi lengak lehendaba tai aduga lairaba miyamdagi khomgatpa tax karbar macha tawduna imung pujariba kayadagi lokhatpiraba GST gi senphamda Narendra Modi Malemgi lam koiraga leire aduga haina su phongdoki. MPP na party sigi office mamangda dalla sigi President O Jogindro na luchingduna wakat mifam famduna protest tauki. MPP gi wakat mifamda dal gi President Jogindro na phongdorokibada Lok Sabha da pass taukiba bill MPP na yade aduga bill asi Yalomi Singh muthatkiba khongthangni aduga Manipur Sarkar na hayeng dal punamaki mifam pangthoknaba kauriba asi MPP saruk yaroi aduga miyamgi opinion Piraktriba Paodam amadi dalgi masigi apambagi mayokta Mukhyamantri na namduna mahaki apamba maikeida chatnaba honarkane. MPP gi oinadi miyamna talibadabi tabiraktrabadi merger state political demand tawgani haiki. Lautho sumai tawdna ekoi sum sidin CPM bill jamasi yade na nakai seng lautho gadi akoi MPP na mudi yogadabani adubu mara nakai sengdana akoi political party ki kaushalaga Betul dong jawab lorga mana? Lalu itu biar saya masih koi, yaning ke mana mana lagiba all political party meeting saya koi MPP na koi jawab ngamoy, langsung jawab sioroi. Social Welfare Sporting Club SWC Kakching Mayai Lekai gi nauna install tauba fitness center gym ngasi hangdokre. Fitness center hangdokpagi thawramaduda SWSC Kakching gi former secretary Mayang Lambam Julon amadi SWSC Kakching gi vice president Yengkom Ratan Anina mathang sina chief guest amadi president oina sarukyaki. Chandel district ki Chandel amadi Chapikarong block ki revenue district ki manungda lairamba khul mari Tongsen Tampak aduga Tawpokpi amasung Mahau Terabu Manipur lengakna chamamna handuna Thawal district haujingna Kakching district tasu amuk yahanduna leikibadu kumja English ngani taraga Nepal gi August ki tarada High Court of Manipur na takiba yathang amada Chandel district da adumak leinana ba khangalakhiba adubo khulmari gi kunjasingna harau taramna okre ngasi Chandel district ki Tawpokpe Baptist Church da khulmari gi village chief amasong village authority na punna sinduna pangthokiba thorom aduda Heightsby Livingstone pastor Tawpokpe Baptist Church na administrator oina saryaki thorongi wawdo piraduna anal naga tangpe antagi hana president oiramba wangu koring victor na High Manipur State Hills People's Administrative Regulation Act 1947 da pass tawba matam amasung kumja 1969 da Manipur gi district manga
thokna khaidokpa amadi kumja 1974 da Technopole district haina nauna lakhiba matam adudasu tonsen tampak tokpokpi amasung mahautera hariba chingkhongda leiba khulmari ase chingi district asida yauduna lakhi kumja lising ani ama amasung lising ani taramathoi gi mikok thiba matamda Chandel district ki chingkhongda khundaba khul kaya Chandel amasung Tampaki district Thawal Haujina Kakchingda Animakta Yauduna Chayetnana Laki Kulsing Ningthau Singh Village Authority aduga CSO Singhi Luchingba Singh aduga social worker Singna Mari Lainaba state amadi central government ta Chingkhongda Lairiba Kulmari ase masagi Haurakpham Chingi district ama wairiba Chandel district ta Khaktang Yauhanbiyu Haiduna Wakat Warol Pisinba amadi Tongan ba Khongjang kaya sangsinduna laki aduga madugi tungda High Court of Manipur da case ama file tawduna lakpada kumja English ngani taraga Nepal gi August ki tarada High Court of Manipur na takiba yathang amada Chandel district ta adumak leinana ba khangalakibani haina phongdoki ngasi gi thawram aduda PS Kingston General Secretary ALT BD Bering ex MP amasong MLA Singh Famring aduga President anta BD Betha Vice President anta Wangu Koring Victor ex President anta Nachingba CSO Singhi Mioi kaya su saryaki Khulmari gi Maikaidagi ngasi Khulmari na Chandel district ta amuk hanna laknaba honakiba Mioi Singda Khudol posting piduna pungning thawatki Women Development Association Udana organized tauba Laima Children Home Koba Kana Leijatraba Angang Singi Home Amangase Thawal District ki Khongjom Sapam Sabal Lekaida Haudokre Khongjom Sapam Lekaida Udagi Complex da Pangthokiba Children Home Hangdokpagi Thawramaduda Diamond Radio Khongjom gi Chairman former Minister Morangthem Hemantana Athoiba Michung Nominee Langatel Jila Parishad Member Soibam Kulaviduna Thawramapu Amasung Sapam Gram Panchayat ki Pradhan Sapam Ramesorna Akhanaba Michung Singh oina saruk yaki Athoiba Michung oikiba former Minister Morangthem Hemantana haikibada crime hantanansi hairabadi angang singbu piklingai dagi sembiba mathau tai crime da chenariba mioi singgi haurakpham thigatlubada ayambana angang oiringaida Mama mapa amadi samasna yengsinba watpagi mami tarami aduga amaromda angang singbu yamna ke mauna yokpadagi chawraklaba matamda nungaithokpa amadi nisa sizinabagi chang yamna wangi haiki Uttar Pradesh ki Allahabad ta pangthokpa India ki khwaidagi achauba festival ama oiriba Kumbh Mela 2019 da Manipur state ki pothok ama oiriba umorok amadi chahauna mela asibu yengba lakliba miyamgi pukning chingsinkhre hari Pangthokliba mela asida Imphal East ki Nongdam Khuldagi Anan Takhelambam gi umorok amadi Saumbungda leiba Imoinu Enterprises ki Rasmon Thiam gi chahauda mela asibu yengba lakliba miyambu apenba phaunakre hairi loinana North East gi oina Guwahati da leiba DBD Enterprise ki proprietor Mistress Dalimi Bala Deka gi Pickles amadi Assam gi Baksa Beekeepers and Agro Producer Company Limited ki Director Mr. Devajit Borana Puthokpa Kohi Hanisu Mela asida saruk yari Mela asida saruk yaba lakliba entrepreneurs sing asige achangba sanpham khudingma Neramekna Puthokuna saruk yahanbani hairi Mela asida saruk yariba Nongdam Kuldagi Anan Takhelambamgi umorokna phongdorakpada Bharat ki khwaidagi chawba mela asida North Eastern Regional Cultural Marketing Corporation Limited na mela asida yaubada achangba senpham khudingmak puthoktuna mela asida yaujabani aduga maruoina umorok asangba umorok akangba aduga umorok makup soibum ginger candy haigru akangba asina aigi production ni haiki aduga makata na haiki bada Manipur dagi purakpa pochai sing asi miyamna yamna pamne haiki United Minorities Liberation Army umlagi Finance Secretary B Rajan Tanthokre ngasi Technopole da pangthokiba United Minorities Liberation Army umlagi Chief in Command Kofam Kalingya
Paumi Akhanaba Unaba Mada Umlagi Finance Secretary B. Rajan son of B. Batayana Lubasigi Rules and Regulation Gi Wangmada Tabak Tauramba Amadi Lubasigi Mai Chopayaba Tabak Tauram Singh Tauramba Sina Mahaku Lubasidagi Matam Chupagi Oina Tasigi Tang Tara Marida terminate Taure Haina Kopam Kalina Fondoki Mahana Maka Takibada Mahana Karigumbada Umlagi Ming season aduna tabak torambada maduda tholakpa afafatagi daita amata umlana puraroi haina phongdoki ngasi pung 10 rom taba matamda Haifai Rani Guiding Lo Birthday Celebration Committee Juribamna Sinduna Chamaga Subna Mari Suba Birth Anniversary of Haifai Rani Guiding Lo Juribamda Ahanboina Juribam Municipality Ge Auditorium Ge Hall da Pangthokre aduga ngasi gi thoram asida Mr. Samuel Jendai MLA 53 Technopal Tamenglong Pausing Kamai Social Worker KH Janaki Devi Adaksya Jila Parishad Juribam L. Roman Singh President Juri Development Organization JDO L. Remkung Changsang President All Juribam Tribal Union Mutum Aipaksana Mangang All Juribam United Clubs Association Azuka Juribam L. Virjit Singh Protocol BJP Manipur Sri Tadinang Gangmei ADC Member Tamenglong Amadi Anwar Hussain Laskar MLA Hailakandi Kasar Asamna Chief Guest President Amadi Guest of Honor Oina Daista Pamki Ngasigi Bird Anniversary Thoramda Saruk Yakiba President Amadi Guest of Honor Mayamna Ranima Guiding Lugi Maramda Wakaya Sunganki aduga loinena Ranima na Manipur Miyamgi Taromba Tabak Singi Matang Dasu Wafam Kaya Fongdonaki Tarongi Chief Guest Samuel Jendai na Haikibada and awardee Padma Bhushan Tamra Patra Amadi Birsa Munda Award Funkiba Ranima Guiding Lugi Birth Anniversary Amadi Death Anniversary Celebration Ase Communities Amakaktana Pangthokpa Yabanate Communities Amadi Mipun Kudinga Honor Tauduna Pangthokadobani aduga maramdi mahakna communities amakaki freedom fighter nate aduga India Pumbagi freedom fighter amani haiki mahakna makhatana haikibada Juribamda leiriba praja amadi communities indigenous people mayam ngasi Ranima Guiding Lugi birth anniversary observe taubaga loinana aikoi mayam peaceful amadi unity puraknaba honaminasi haiki Ngasi pung 12 rom taba matamda Ministry of Youth and Sports Government of India gi makada NSS Unit Jiri College Jiribam na Sinduna Jiribam District Laiba Jiri College ki Auditorium Hall da National Youth Parliament Festival 2019 gi thoram pangthokre Dr. N. Vijaya Devi Principal Jiri College na Maira Chukhatuna thoramadu hodoki aduga TH Sanatomba Singh SDPO Jiribam District Police Maipaksna Managing President Amuka Juribam NG Bisorjit Singh AIR Correspondent Juribam Tahimang Pamay Political Leader Amadi T.I. Somarendra Assistant Professor Department of Geography Juri College na Jury Member Jas Oina Saruk Yaduna Pangthoki Thoramasida Mahiroi Humudraga Taruna Saruyaki Aduga Mahiroi Singha India set global Narratives on Terrorism, India set Global Narrative on Economics Offenders, India set Global Narrative on Climate Change, Amadi Kelo India, a gateway for budding sportsperson, best time for India, sportspersons make a mark, Hariba topic singi matangda, Magi Hajaba, Tona Putoktuna Wanganaki. Competition aduda, Brahmachari Mayum Rose, Ngangbam, Lamina Amadi, Kumarjit, Mathang Sina first, second, amadi third position taki makong mathang takraba mahiroi singda lakliba February gitang mga amadi taret da fawbagi manungda makata na state level competition pangthok kadoriba aduda saruk yadoriba ni hari Senja tumjada makoi chenariba sing adu government na phongdorakani kibadagi opposition sing Punsin naribani haina Prime Minister Narendra Modi na haiki haukiba chayolda opposition party kun Humdoina Punduna Kolkata da Choba Miyangi rally ama chatuna lakadoriba Lok Sabha gi mikhalda BJP bu thengnaduna lambi ama yatpa haukrabani opposition sing punna singnakiba adubu wakhal manadaba mayam ama punsin bani haina BJP gi President Amit Shah na phongdoki
ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ 7 ꯂꯩ ꯑꯗꯨꯒ PM ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯊꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯅꯔꯕꯅꯤ ꯁꯥꯎꯗꯔꯟ ꯐꯤꯂꯤꯄꯤꯟꯁꯇ ꯆꯔꯆ ꯁꯔꯚꯤꯁ ꯆꯠꯊꯔꯤꯉꯩꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗꯒꯤ ꯊꯧꯗꯣꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ ꯂꯣꯏꯅꯅ 38ꯅ ꯑꯁꯣꯛ ꯑꯄꯟ ꯇꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯨꯂꯨ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯖꯨꯂꯣꯗ ꯂꯩꯕ ꯆꯔꯆ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯕꯣꯝ ꯑꯗꯨ ꯀꯦꯊꯦꯗ꯭ꯔꯦꯜ ꯃꯅꯨꯡꯗ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯑꯅꯤꯁꯨꯕ ꯕꯣꯝ ꯑꯗꯨꯅ ꯀꯥꯔ ꯄꯥꯔꯛꯀꯤ ꯃꯄꯥꯟꯗꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯥꯟꯃꯤ ꯌꯥꯎꯅ ꯃꯤꯆꯝ ꯁꯤꯈꯤ ꯄꯟꯖꯥꯕꯀꯤ ꯖꯂꯥꯟꯙꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯂꯣꯏꯁꯤꯟꯈꯤꯕ 19 ꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯅꯤꯄꯨꯔ ꯁꯕ ꯖꯨꯅꯤꯌꯔ ꯇꯤꯝ ꯑꯃ ꯒꯣꯜꯗ ꯃꯦꯗꯜ 18 ꯑꯗꯨꯒ ꯁꯤꯜꯚꯔ ꯃꯦꯗꯜ 5 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 5 ꯐꯪꯗꯨꯅ ꯇꯥꯎꯂꯨꯒꯤ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯃꯁꯨꯡ ꯑꯣꯚꯔꯑꯣꯜ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯇꯥꯎꯂꯨꯏ ꯑꯦꯊꯂꯦꯠꯁꯤꯡ ꯑꯣꯏꯈꯤꯕ ꯂꯩꯃꯄꯣꯛꯄꯝ ꯅꯦꯜꯁꯟ ꯃꯩꯇꯩꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯏꯚꯦꯟꯠꯇ ꯒꯣꯜ 3 ꯑꯗꯨꯒ ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯊꯧꯉꯝꯕ ꯑꯍꯩꯕꯝꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯒꯣꯜ 1 ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯉꯥꯉꯣꯝ ꯀꯥꯖꯣꯜ ꯆꯅꯨꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯏꯚꯦꯟꯠꯇ ꯒꯣꯜ 3 ꯑꯗꯨꯒ ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯀꯦꯌꯥ ꯍꯟꯖꯕꯝꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯏꯚꯦꯟꯠꯇ ꯒꯣꯜ 2 ꯕ꯭ꯔꯣꯟꯖ 1 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯖꯨꯄꯤꯇꯔ ꯏꯂꯥꯡꯕꯝꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯕ꯭ꯔꯣꯟꯖ 2 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯣꯏꯅꯥꯝ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯒꯣꯜ 2 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯍꯟꯖꯕꯝ ꯂꯥꯡꯂꯦꯟꯇꯣꯟꯕꯤꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯒꯣꯜ 3 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯑꯉꯣꯝ ꯋꯤꯂꯦꯝꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯒꯣꯜ 2 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯒꯨꯔꯨꯃꯌꯨꯝ ꯗꯦꯕꯦꯁ ꯁꯔꯃꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯁꯤꯜꯚꯔ 1 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯣꯀ꯭ꯔꯝ ꯌꯥꯏꯊꯣꯏ ꯃꯩꯇꯩꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯁꯤꯜꯚꯔ 2 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1 ꯑꯗꯨꯒ ꯀꯦꯔꯤꯟ ꯊꯥꯡꯖꯝꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯗ ꯕ꯭ꯔꯣꯟꯖ 1 ꯒ꯭ꯔꯨꯞꯇ ꯁꯤꯜꯚꯔ 1ꯗ ꯐꯪꯈꯤ ꯁꯥꯟꯖꯧ ꯑꯦꯊꯂꯦꯠꯁꯀꯤ ꯃꯅꯨꯡꯗ ꯏꯔꯣꯝ ꯖꯦꯠꯁꯤꯡꯅ ꯕꯤꯂꯣ 32 kgꯗ ꯕ꯭ꯔꯣꯟꯖ ꯑꯃꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯄꯤꯔꯣꯖꯤꯠꯅ ꯕꯤꯂꯣ 56 kgꯗ ꯒꯣꯜ ꯐꯪꯈꯤ ꯑꯗꯨꯒ ꯇꯤꯝ ꯑꯣꯐꯤꯁꯦꯜ ꯑꯣꯏꯅ ꯏꯔꯣꯝ ꯔꯣꯃꯦꯟ ꯃꯥꯏꯕꯝ ꯁꯨꯔꯕꯂꯥ ꯑꯗꯨꯒ ꯆꯤꯡꯊꯥꯝ ꯆꯤꯡꯂꯦꯝꯕꯤ ꯆꯅꯨ ꯑꯗꯨꯒ ꯍꯨꯏꯗ꯭ꯔꯣꯝ ꯗꯦꯋꯥꯟ ꯑꯃꯗꯤ ꯊꯣꯡꯔꯥꯝ ꯕꯤꯅꯥꯄꯇꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯋꯨꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯣ ꯑꯥꯏ ꯂꯤग 2018-19 ꯁꯤꯖꯟ ꯐꯨꯠꯕꯣꯜ ꯃꯦꯠꯆꯀꯤ ꯄ꯭ꯂꯦꯗ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯇꯦꯗꯤꯌꯝꯗ 13 ꯁꯨꯕ ꯄ꯭ꯂꯦ ꯁꯥꯟꯅꯈꯤꯕ ꯅꯦꯔꯣꯀꯥ FC ꯑꯃꯗꯤ ꯑꯥꯏꯖꯣꯜ FC ꯄꯥꯟꯖꯜ ꯆꯟꯅꯕ ꯉꯝꯗꯅ ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯦꯠꯆ ꯑꯗꯨꯗ ꯁꯦꯀꯦꯟ ꯍꯥꯐ ꯍꯧꯔꯛꯄꯗ ꯅꯦꯔꯣꯀꯥ FCꯒꯤ ꯖꯔꯁꯤ ꯅꯝꯕꯔ 4 ꯏꯗꯣꯔꯗꯣꯅ ꯐꯣꯜ ꯇꯧꯔꯨꯕꯗꯒꯤ ꯔꯦꯐ꯭ꯔꯤꯅ ꯔꯦꯗ ꯀꯥꯔꯗ ꯄꯤꯈꯤ ꯂꯣꯏꯅꯅ ꯅꯦꯔꯣꯀꯥ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔ 10ꯒ ꯑꯥꯏꯖꯣꯜꯒ ꯂꯝꯕꯥ ꯄꯥꯅꯈꯤ ꯑꯄꯤꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯅ ꯄꯥꯟꯖꯜ ꯆꯟꯅꯕ ꯉꯝꯗꯕꯗꯒꯤ ꯗ꯭ꯔꯣ ꯆꯠꯈꯤ ꯉꯁꯤꯒꯤ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯄꯣꯁ ꯃꯦꯠꯆ ꯀꯟꯐꯔꯦꯟꯁꯇ ꯅꯦꯔꯣꯀꯥꯒꯤ ꯀꯣꯆ ꯔꯤꯇꯥ ꯃꯦꯔꯣꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯐꯨꯜ ꯄꯣꯏꯟꯠ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯃꯦꯠꯆꯁꯤꯡꯗ ꯊꯣꯏꯅꯅꯕ ꯍꯣꯠꯅꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯈꯤ ꯄꯣꯏꯟꯠ ꯇꯦꯕꯜꯗ ꯅꯦꯔꯣꯀꯥ FCꯅ ꯄꯣꯏꯟꯠ 12 ꯐꯪꯗꯨꯅ 5 ꯁꯨꯕꯗ ꯂꯩꯔꯤ ꯂꯣꯏꯅꯅ ꯑꯥꯏꯖꯣꯜ FCꯅ ꯄꯣꯏꯟꯠ 11 ꯐꯪꯗꯨꯅ 7 ꯁꯨꯕꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯆꯦꯟꯅꯥꯏ ꯁꯤꯇꯤ FCꯅ ꯄꯣꯏꯟꯠ 30 ꯐꯪꯗꯨꯅ ꯇꯦꯕꯜ ꯇꯦꯂꯤꯒꯤ ꯃꯀꯣꯛꯇ ꯂꯩꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯥꯁ ꯄꯥꯁ ꯀꯝꯄꯤꯇꯤꯁꯟꯒꯤ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯉꯁꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2016ꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯅꯈꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ